Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam sujitarani na kurumjare hojing asigi samlappa mariba pau sing lobirasi ngasi malem pumbada Christmas pangthoknari awang nongpoktasu COVID pandemic maraksida harau nungaina Christmas celebrate tawnari church lambi thong amasung yum-yumdasu maroina Christian dharma chatpasingna makhal mathelgi machu-machuga loinana harau tayamna pangthoknari ngasigi yaifaraba numida sida Arambai News Guwahati gi maikaidagi punamakki mafamda Christmas ki yaifa paujel pizari Assamda Congress matamda ahumlak minister oiramlabi Ajanta Niyok Congress tagi tanthokre primary membership tagisu lauthokre party gi mayokta thabak tawbugi damak party dagi tanthokpani haina Congress na hairakli nakalamaromda Ajanta Niyok nasu mahaki MLA famdagi resign tawkre panba yai Ajanta Niyok tha amamuki mamangdagi hauna Congress tagi toklagani haina ningbung ngangna duna laklaba matung handak numit nini humni asida mahaki mathakta state president Ripun Borana fauba Congress tagi toktringai mamangdana bidai pibagi wangang ngangba hokrabani Nakalamaromda Minister Himanta Biswa Sarmana ngasi numidang paumisingda phongdokhibada hojek faubada Ajanta Niyoka rajniti gi oiba BJP changbagi wafam amata party gi maikaidagi ngangnadri tawbatabo mahakna tasengna BJP changba pamlabade haujiktagi hona mahakbu oknanabagi sem sabaga loinana taram okani hairakre COVID na wangnong pokta khwaidagi sogaliba state singi manungda makokta leriba Assamda amukasu awangnong pokta ihan hanbo oina London gi COVID Assam yorakre Britain dagi jorhata lakpa Asfakur Rehman kauba miyoi ama COVID positive oikre Pakhang macha asiga naksinaba nupi amasu COVID positive oire haire Corona gi sathiba second wave Assamda thunglabra haibagi miyam khajik mi painaba horakle ngasi numidang paumisingda wangangladuna Minister Himanta Biswa Sarmana Assamda Britain dagi miyoi ani lakpada amadi COVID positive oire Britain da kiningai gi saktam lawrakliba anoba saklongi corona adumak oiramgani haibagi praman hojik phawbada phangdri Maki sample lauraga National Institute of Virology Puneda investigation gi damak thakre adubo ka hena chingnaningai leite mipaina biganu hairakre Makha taraduna minister asina London dagi Assamda thunglakiba miyoi anigi manungda amadi positive oidri hairakre asumna COVID ki phibam khajik kiningai oirakpa sida Assam gi school sing lagliba January gi tang amadagi hangdokadoriba sigi matangda paumisingna hangkiba wahangi pakhum piradana minister asina hairakhi madudi lagliba January amadagi primary thaktagi horaga school sing hangbagi wafam adumak hongdri loinana Assamda hojik tasengna thoidokna kiningai leitabana lockdown tobugi wafam su leite hairakre Hayeng Guwahati gi Amin Gaudani Lebagasi Home Minister Amit Sahabu taramna ogladuna miyoi lising kun henbana tinba yananaba sem sariba asi mahakpu ognanabagi Borjhar airport tagi horaga lambi lamsang pumba machu sangkhrabane numidhumni gi khongchatta Assamda lagliba Amit Saha ngasi numidang Amin Gau gi PWD-IB da leigane adubo Amin Gau miyam gi pentaba wakat kya puraduna hayeng Amit Saha na thunglagadoriba Amin Gau da undeclared ban lauthokre lambida gari amata cheloi bus truck amadi lanai gari fauba chelhaloi haire Assam gi cinema hall sing thingzilagani cinema hall owners union na cinema hall sing yengsinba ngamdre mapu singsu kokta makhut hapnare employee sing da talap piba ngamlaktre haire panba yai chahi khara asida Assam da cinema hall gi phibam yamnamak sokchilakhi COVID pandemic na amuka hena sokchilhanki phibam asida lengak na yengsin bidragadi cinema hall sing mathang thingzindaba yadabagi phibam da lakli Assam da punna cinema hall tarani thoini hojik phibam yamnamak sokliba se hariba cinema hall sing asigi manungda Guwahati gi cinema hall kharasu yauribane Assam gi chahi kulhumdoi tangariba CRPF jawan ama Jammu Kashmir da shahid oikre CRPF changkiba chahi ahum tangariba Mrityunjoy Chutia Kashmir tampakta lalhoba singi grenade attack ta leikidabane panbayai Mrityunjoy metric amasung higher secondary dasu mark wangna first division da pass tawraki physics honors logduna graduation so first class ta mai paklaki chahi kulhumdoi tang suriba shahid Mrityunjoy Chutia gi hakchang hayeng Jammu Kashmir dagi Puraktuna Assamda thunglaragani
ngasi laibak thiba thogdoga moina ngarang ayuki pung nipan muk tabada mayumdagi thokhibadagi thiba phangdana leirakhiba kasar lakhipur police station gi manung channa rajar gram gi p joy kumar singh chahi niphumunga gi hakchang ngasi numidang wairam sota mamda leiba tea plantation da taduna leiramkhi panba yabadi ngarang numidang wairam pung taruk muk taba fawbadi maka pau phaunaramkhi masigi matungdagi maka pau phaunaba ngamdaduna leirakhibani asumna ngasi irai numit ayuk ki pung tarama thoimuk tabada binakandi pwd lambigi barak thong manakta auto driver asigi hakchang taduna leiramkhi amadi mahaki auto su phangbangamkhi police na postmortem gi damak mahaki hakchang silchar medical college hospital da thakre joy kumar gi misi asi mina hatpa oiramgani haina kanna chingnari Handakta nauna semkiba Manipuri Development Council MDC Government of Assam da maifana pendaba phongdorakre Assam da choina khundariba Manipuri amasung Manipuri Muslim singasi puariga mari leinaba furup singni Manipuri amasung Manipuri Muslim ase Assam gi indigenous furup amani haina sakhangduna leiraba wafamni maramaduna nauna semliba MDC asida Manipuri Muslim ichilenaw singda member amakhak pirakpa asida maifana yabnamakkanna pendaba phongdokchari hairakli Manipuri Muslim Chilenaw Singhi Yenglaga Apunba member gi Chada Kunmanga Makoida Pibinaba Maifana Taksinaba Hotnagani Manipuri Muslim Chilenaw Singna MDC ki matang da changsilakpa khongjang khuding maktaso mapung phana sogotkani haina Maifa gi Secretary General S Thoibana Thadorokpa Chirol amana phongdorakli Ngari ambam Gaura Chandra Singh na haukiba December gi tang kunmari da nonga khrabada Barak Museum Bon Tarapur Kasar Assam Manipuri Sahitya Parisad Bon Tarapur branch amasung St Catherine branch loop ahumna awaba phongdokpagi mifam ama ngasi Barak Museum gi office ta phamkhre mifam achida Gaura Chandra na hinglingei da toramba thabak thoram kayabu singthaduna Haurongbam Amrendra Sinam Major Kangabam Ganga Laitonjam Babahan Dr. Satyavati Dr. Rajmani Shirdi Haurongba amasung Oinam Sarat Singhana wangangki Laikhidraba Gaura Chandra gi thawaina Lairamlenda ingna chikna layunaba mapugi mafamda thongni zaki haina Barak Museum and Library gi General Secretary Haurongbam Rajmani na thadorakpa chirol amana khanghalakli Tunglam chatta kanglai pagam sung yel homi aikhoigi horakpham mangkhiduna atopa achoba furup singna yosin khiduna kanglai cha amata thiba phangkhidaba su yai hiram khudingda yenglaga sothariba sing men khatnaba amadi yel homi kananaba kanglai pak Manipur chakharanba special status Manipura pigadabane haina kokomina taliba se lamdam asigi amadi miyamgi yaifanaba achumba khongthangni ipakna so hiram khudingda sogotkani hairakre Hayeng December gi tang kuntaruk kokomina siliba special status for Manipur haiba miyamgi mifam asisu saruk yagani amadi ireicha sing chingburoi tamburoi singsu saruk yabiduna kokomina changsiliba wakat khongjan asi mai paknanaba hotnaminasi haina ipaki publicity secretary RK Pritamna pauzilakli Maragasida asumna kanglai pakta chahicha kayadagi tongan ba furup kayana nungsi chanana khundaminaduna lakli Khundaminariba furup singi masak tungkoina ngakpa ngamjanaba amadi nungsi chanana leiminanaba special status pihanabagi matangda kokomina lawrakliba khongthang asi achumba khongthangni hairakhibaga loinana hayeng December gi tang kuntarukta miyamgi yoiba mifam ama GM Hall da pangthokadoriba si akom loop kanglai paknasu sogotpaga loinana mifam asida saruk yagani hairakli Furup achau macha khaidana tung koina nungsi chanana leiminanaba hotnariba mifam asida miyam namaknasu saruk yabiranaba akom lupki president in charge Sanjit Soraizam na thadorokpa chirol amana khanghalakli Manipura COVID ki akanba section thorang marakta ngasi Christmas celebrate tawkhre Manipura Manipur gi apunba misingi chada nifu henbana Christian dharma chatli aduga jingmi pumbadi ayambana Christian ni haiba yai maramaduna state asigi mafam namakta yamnamak harau nungai baga loinana Christmas pangthoknari adubu COVID pandemic na maramoiduna church singda Christmas ki harau nungai bada khajik athingba thamduna pangthoknari Mamangi term singda State Government Employee Federation gi National Thakta Deputy General Secretary Oiramba Manipur gi Government Oza Singh amasung employee singi yaifanaba thabakaya pangthoklamba Oza Dr. Naurim Arun Kumar MES officer na ngasi ayuk anganbada
masagi anaba amadagi ikhang khanghodana leikidabada federation asigi Manipur unit na thamoi sok na awaba phongdorakli mahakna leikidaba sina oza sing amasung state employee singi hak tanbada amadi education chawkhatnabagi khongthang singda apanba ama soidana piragani haina state secretary Dr. E Girani na thadorokpa chirol amana phongdorakli awang nongpogi state singi manungda hojik phawda covid ki anoba positive report lakraba state singi manungda Assam da humphuma Tripura da mapan Manipur da humphutaret Nagaland da manga amadi Mizoram da kunithoi ni amadi ngasigi oina awang nongpogi state singi manungda Manipur da ahum khak covid na maramoidina leikhidaba natana atopa singde leikhidabagi report amata laktri asumna India da hojik phawda covid-19 gi anoba positive case ngasigi oina Lising tara tret ka chatret kuntaruk hena phangkre apunba confirm case masingna crore amaga lakh ama lising humpumanga chani gi matakta yaukre active oriba case masingna lakh ani dasmik taret mapani amadi apunba leikidabagi masing lakh amaga lising nifu taret chani ga marfutara matho yaukre ngasigi oina hojik phawda India da covid number moidina miyoi chamaga humpu humdoi leikidre aroibada atopa pausingda Leibag asigi Prime Minister Narendra Modi na Lomi Singh da wari sanasi hairakhibaga loinana isuda base oiraga wari sanaba lengakna pami hairakli Bengal gi Lomi Singh da piba mateng Mamta Banerjee na thingduna thammi aduga ngasi Lomi Singh na horiba ihowasi opposition gi logtunabagi khujel thorangni su haikhre adubo kari maram gi damak hakthengnana Lomi Singh ga unadribano haina Prime Minister da opposition na wahang hanglakre Nagalaram da Prime Minister Narendra Modi na Pradhan Mantri Kisan Sanman Nidhi ki makhada Lomi Singh da sale gi mateng pibagi taret suba installment video conferencing gi kuthangda ngasi release tawkre beneficiary Lomi imung crore mapan henbada lupa crore lising tarani pan transfer tawkre thoromasida Prime Minister na tongan ba state taruki Lomi Singh da su wari sanaki Ladakhi Umba village ki manung channa mohalla mangada ngasi electricity connection pikre district headquarter Kargil dagi kilometer humpu lapna leiba khulasi khwaidagi khudong chadaba chingonda phut lising tarahumdoi wangbada leibane aduga hariba khulasi ningtham thagi matamda tha mangadi mapan lamga samnadana leiba khulamane ngasi phawda hariba umba khulasida mai leitaduna leirakhibane ngasidi umbada 33.5 Get Blue Solar Electricity System Kinkre Panbayai Kiningai minus 25 degree temperature gi ayingba marakta GHC engineer marigi team amana pung kunmari leptana thabak sudana numit bangani gi khaktangi manungda solar grid chama supna mari yungbangamki masi tasengna thagat ningai ni World Football gi governing body FIFA na mathang chahida sanagadaba under 17 amasung under 20 World Cup animak COVID pandemic na maramoiduna cancel tawkre hariba World Cup ani asi Englishing ani kulhumdoida sanaragani hairi adubo mamangda lepna khibagum under 20 na Indonesia da aduga under 17 na Peru na yumbu oiduna sanagani hairi South Africa ki Health Minister Zwelini Makhizena maki British counterpart Matt Hancock na South Africa da sandorokliba anoba coronavirus makalasi UK da sandorokliba asidagi henna sandokali natraga khudong thiningai ni haina claim torokhiba dubu aranbani hairakre Health Minister asigi wafa matungina maki leibak da phangliba COVID 501.V2 makalasi UK da phangliba adudagi hena sandokali haibagi praman amata leite harakre Aroibada ngasigi tentakpa maruba pau khara ngase Assam University Silchar gi convocation da lebagasi Union Minister Nitin Gadkari ga loinana Assam gi CM Sarvanand Sonowal su sarukyakhi Srimanta Shankar Dev ki pokpham Bordua Thanasi Golden Temple gumna semgatlagane masigidamak achowa scheme kaya thorang toba hokre handak lauthokhiba APSC parikha gi result ta Dorong district tagi punna ACS mapan pass torokpadagi Dorong gi miyam harauna baga loinana chokthok chakre Assam da Hazam gi macha amasu ACS pass torokre haujiktagi hona mahaki maming miyamna ACS Rakesh thonkre Telangana da su London dagi halakpa miyoi tarataru COVID positive oire. Kamal Hassan gi MNM party gi General Secretary BJP changkre. Rajnikant blood pressure na maramoiduna hospital
ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯗꯤ ꯏꯪꯂꯦꯟꯗ ꯃꯤꯑꯣꯏ ꯂꯥꯛ 6ꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯑꯍꯥꯟꯕ ꯗꯣꯁ ꯀꯥꯞꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ